अहानबदा ngasi ki maruba pau kuki kulai paiba singna drone sijanaduna chatharakhiba bomb ki attack adu thigatpada mating pangnaba Indian Institute of Technology IIT Delhi ki professor amma Manipur da thunglakre kuki kulai paiba oirangani haina chingnaba singna Borobekra police station di hanagi OC Sinam Dipungi yummai thadoklamle Manipur hojik oirakliba fibam masiga mari leina miyam gya choba iho machang sinana balamda masigi tongan mafamna leiba imaivel sing sem sabiro haina amoba ki president wai kunjarani na fongdorakle Kautrukta ahenba state force thajinduna kuki kulai paiba singna jatharakliba kahima thong singasi laksinana bahona biu haina kautruk kairoi leikai youth development club ki general secretary Taurem Tikena lenga ki puning chingsilakli amadi security force na Kangpokpi district ki manung chanalaiba makhilda thibu magi thabak chathabada kusu kulai kaya maram fagat pangam krei